nupi ani warak watem toubada lupki kedar singna wahei wata phajadaba sinakhiba adu lupki maikaidagi levak miyamda soikhre haina KCP PWGMC unification gi PRO chingkhai nganmana thadrokpa cherol amana hairi cherol asina makhatana hai maitai khunaida amuta thoktriba hangoiningai oraba khunai asibu mari marang hanba yaba thodo ama oina laisang them koba langthaman kunjidagi miyoi asina maga mari thokpa nupi aniga aronba mari leinarmagi thodok adubu lupna hakchina lawbaga loinana thodok asida chenai hariba nupi ani busu warak watem toubada lupki kedersina wahei wata phajadaba sijinaba adu soikhre hariba miyoi asi lup asigi action team na thibo humbagi thabak chathari lup asina thodok aduga mari leinana phangba report amada bari mata masa khanglaktraba sadagi hena sathiraba laisangthem koba asi masa kanjanaba yawloi lup amada sangjaduna leiri haiba pau lup asina khangba ngamle laisangthem koba haiba khunai asigi yeknaba miyoi asi kanaguma yawloi lup natraga civil society organization natraga laikai club amatana sangjafam pibigano laisangthem kobabu lup asida sinabiduna masagi marangi matungina lebak miyam khangna Cheirak pibada yawlup sing CSO sing amadi club sing nasu lup asibu mateng pangbiyu haina serol duna pali laisangthem koba asi KCP PWGMC unification action team na thibagi thabak chathari mahak kadai da leibagi haiba lup asina khangi mahak pu Cheirak pibada miyamna mateng pangbiyu haina lalolup asigi serol aduna palagli